मरुओइबा पाउ लंबीगी नाकलदा लैबा युम कयाना युमफम वांगना थोनखिबना युम चंगबस यानाबा सोरोक मयाय फावबा स्लेब हैजनबा यावरकलिबा अस्तिना मियामदा खुदोंसादबा कया मायोकना हल्ली हाइना मिनिस्टर खेमसाना फोंदोखरे नोंमगी शूनोमलगा हिंगलिबा मियामदा खमथेंगना वहालिबा सि सेंटर दा पालिबा बीजेपी ना लुचिंगबा एनडीए लेंगाकना खंगसिन उसिनदना लैरी हाइना एमपीसीसी की प्रेसिडेंट ना फोंदोखरे था अमचुपना चथगदबा चामगा कुंतरुरक सुबा इराबोट सेलिब्रेशन ngasi इम्फाल की इराबोट बाबंदा हौदोखरे मियामना लेखिद्रबा अथौबगी मफमदा हाइकत लेकत तमदुना इकाई खुमनखरे लमफेल पुलिस इम्फाल पुलिस भारतीय जनता युवा मोर्चा अमदी यादागी वॉलंटियर सिंगलोइना थांगोइबंदगी चिंगनबा मफम खरदा ड्राइव चथबदा निसा योलंबा मचिन मनाव यावना मियोय मंगा फागत पंगमखरे अमसोंग मणिपुर दा हौकिबा पुंकुन मरी दा सुपनगी मियोय निपान नौना पॉजिटिव ओइबा थेंगनकिबा गलोइना लाइसत असिना मरम ओइरगा लेखिदबा मियोय यावकिदे IS News meeting tabiri bakhwai puna makputaram oksari COVID-19 lagi ngangthokna ba khuttoina hambiu hand sanitizer sizinabiu mask upiu fitter ki distance thambiu yariba makai vaccine dose na kapthokpiu vaccine bana punamaki yaiphabani hojik pau sandok na bizari Imphal municipality ki bylaw gi matung ina yum amaga gi marakta food ani makhai khakadobani laibak thibadi lamdam asidadi masigi law asi kaya thausadana laibadawna tawi haina mahut minister yumnam khemchan na phungdokre wafam asing asidagi hauraga numit nini sathagadaba hand holding workshop for architect online building permission system under e-municipality as a service e-mass of amrut haiba workshop ama konung mamangda leiba city convention center da hautopagi thoromda phungdokhibani town planning department manipur amadi manipur architect forum na sinduna pangthokiba workshop aduga mari leinana waikem sana makha taraduna lambi gi nakalda leiba yum singna foundation wangna tawbana yum changba yanaba sorok mayai fawba slab haibana miyamda khudong sada kaya mayok naba thengnari bailo ama fazana inba tarabadei hirang khudimakta kanagani yum sabada ayaba lauduna architect ka punna tanaduna thabak paikhatpa sumgani loan natraga lenga ki oiba building sabada permit lobana tana hojik semga sagaliba lanai gi yum ayamba permit lorongani haiba thazade architect sing nasu lamdam asibu masak thokpa fazaba lamdam ama ohenbada punna honaminasi haike asigi thorum aduda planning and development authority ki chairman MLA Lorembam Rameshwar chief town planner state mission director Amurut N Benju Manipur architect forum ki president Aribam Joy Chandra Sharma associate town and country planner ICPO scientist D NIC Meghalaya Gulre Sohilaya amadi mahut ki commissioner IAS M Joy Susaruk yakhe Municipal manungi yung ayamba municipal bylaws at ani makai thadu was am to thadung de chap phaglang mana kamun oi mai na sanare di drainage system su pra fail ore thang ba yumbam dunam thongalani kulo go do mu sing thomani amadong thongalakani sina imbalance bai tare samno ai ta pot mem policy loinok solve to gi acho bolam bine khanjara kanda masi kala serious hoina bylaws in risk gari no sini bylaws indraga maduda ek tongno ba ki mechanism se solve rasi loina ba masi sanare sing ayamba loan gumba logo do ba the government related building ba natna kesu building sawi permission si kya ta ai lamdo mati government related ma loan gum lo do ba kari gum natna individual sing sina sari sing si dun lana gi pcha da sara sakhi bani na ko pochai gi mamal tangkhalakliba sigi mayokta mehengai per halla bol Jalo Delhi haiba miyam gi mifam amasung rally da saruk yarugadaba Manipur Pradesh Congress Committee MPCC gi mute sing ase Delhi gi damak lam thakre Manipur Pradesh Congress Committee na sinduna BT road ta leiba Congress bawon dagi lam thakiba thorum aduda MPCC gi president ke Megha Chandra na phongdokibada tha asigi marida Delhi da pangthokadoriba miyam gi mifam amasung rally asida Manipur gi oinasu MPCC gi mihut cha marom saruk yarugani Hojik leibak asida makhal khudingmaki potchai singi mamal khamthengna hengalakpa asina maram oiraga leibak asigi mafam khudingmakta miyamda yamna chauna sel thungi awaba mayukna halle nomagi sunomduna hingliba miyoi singda khamthengna wahaliba asi center da paliba BJP na luchingba NDA lengak asina khangsin usinadana leiri maram asina mehengai par
Hala Bol Chalo Dili Haiba Miyangi Mifam Amasung Rally Asi Pangthokadabani Haiki. सरकारी थबक हापसु ngамद्रे हाइना दुम लौरसि मरमदि हापक्रमिनाबा सही तरु सुजलेदना अदु सही बुदिंगी नाम काय हापनि हेबदुसु ngамद्रे ई स्टार्टअप की प्रोग्राम इफेक्टिवली पैकेट पकसु थिरोकना को उद्रे थबक हापसि अमुक सुतो असि ngasi देगिना सही खरगी ममांगदेगी सरकार असि पेंशन जखरब मयाम सिंसे मसी सरकार की तोलोब चारंब मयाम से मसी पेंशन जखरगा सरकार की तोलोब सु फंगजद्रब अदगी पेंशन बेनिफिट सु फंगद्रब मकोइना उरमगदब लेगमगदब अवाबसे सुतोक तौखिदबसिगी अवाबसिजु अमनिको अदुगा सरकार की तोलोब त डिपेंड तौदरंब लौसु उदबा सरकार की पेंशन हिंजरंब मचा मसुगी लाइक तंबिगी लेबा पेंशन जु चला कांदा तोलोब सु फंगद्रबा पेंशन बेनिफिट सु फंगद्रबा मदुगी टोटल डिफिसिट से 702 करोड़ पिरकरबनी गवर्नमेंट से ब्लैक एंड व्हाइट 702 से मसी ओनली पेंशन रिटायर तौब सर्विसमेन थकी पेंडिंग लाइक पिथोपा ngамद्रबसिना सरकार सिना थबक कयाम हापनि हाइबदुदी यू प्लीज इमेजिन Samaga Kuntaruklak Suba Irabot Man Celebration Amadi All India Farmers Demand Day Githoram Ama ngasi BT Road ta leiba Rup Mahal Theatre da pangthokre thoram adu da CPI Manipur State Council Control Commission gi Chairman L Iboyaima State Secretary L Thoiren Hanagi Secretary L Sotin Kumar Manipur Longmilu ki President N Singhazit na Jingba Saruk Yakhe thoram adu ka mari leinana State Secretary L Thoiren na haikibada Chahi amagi September tha asi yamna maru oiba thani kumja English amaga Janipan Marifudra taruki September kuntrada lamyan be hizam irabot pokhe lising amaga chamapan kunmathoi gi September gi tang kunmathoi da mahak underground takhe amadi September gi tang kuntaruk lising amaga chamapan yankhai mathoi da aroiba yahip takhe mahak na lamdam asibu anauba mayolda Purakna ba kan na honaki lamdam asida ing sok lesing mga chamapan kunithoi da journalism haudoki lesing mga chamapan kuntra mga da Manipur Sahitya Parisad lingkhatki lamyan ba asibu miyam na architect of modern Manipur haina khangna badanatana multi-faceted leader amani haina su khangnaki sing amadi tam puna nungsi chanana hingminana bahona bada achauba thaudang laurakhiba misak amani Manipur amadi Manipur gi wang mada khundariba maitai khul sing da statuna aikhoi gi lol phizet chaksa amadi saktam kanna bahona bada mahakna achauba thaudang lauramba luchingba amani haike Barat kumba lomi na masing yam lepa amada lomi punsi ondraba lomi na makol marom lepa ngamdraba lepa sama makol marom lepa ngam lepa oyena loro ya maramana hojik laiba pham lo mayam am laiba se pung the corporate housing da foreign direct investment da soba kudong sa pi bana lomi na wana matam chana namat mang na puthok cho por do madugi namat mang da khusuman koina minimum support price hari madu phangalu hai bani lorena sarkar matam chana wanjan biraga hayeng lomi na darkar oi bakan lomi phangana basin bani adum kasi di FDI foreign direct investment corporate house na sab sana moina loaning ba man khomjin ba maman tikna ba aduga hayeng moina taira kuma tamdana moina loaning ba man da tang talipa adara marama lowi punsi sha kone kare hai maning mamang kakwa hai Mayai Kabachinja ki polam sing yon ba machin manaw yauna miyoi manga fagat kre Ngarang numidang pong tara mathoirom taba matamda thangmai bangi jingnaba mafam kharada Lamphel Police Imphal Police Bharate Yuba Morcha amadi Yadagi volunteer singaloinana red chathabada brown sugar heroin number 4 amadi WY tablet na jingba phagat pangam khibani thangmai ban area da mayai kabachinja ki polam sing yon ba amadi chabana sing ba sathari haiba akaknaba pau phangbadagi thangmai ban hizam laikai da leiba Salam Andrek chahi kunithoi apokpa Gyanendro koba amagi yumda red chathabada heroin powder case taragani thoi amadi brown sugar khara fagatki wahang pahang tawbada thangmaiban lorung purel laikai dagi yumnang khelemba amadi mahaki manau nupa yumnam Dines apokpa Rani gi yumda thibu humbada brown sugar haplamba ahangwa vial sing fangke laikai adu dagi yumnam Seni apokpa Brojendro koba amasu fagatki mangon dagi heroin powder khara su fagatki thangmaiban maisnam laikai dagi longjam lingjel sahi kunnipan apokpa Iboyaima koba myoi amadagi su brown sugar vial Sani Rom syringe WY tablet amadi ahangwa vial kharasu fagat pangam khibani Waron drug haiba timduda koi Bharatiya Janata Yuba Morcha na amadi naha singi damakta akoi punna naha sing se kandabe yade haiba gi wakhalonda masigi drive se koi changhen jabani chawrakna koi pung ahum swai dagi yang kanna akoi mi se thadu ga koi thiba hawe thuma por pawma phangbadagi akoi yang kanna madu tanar podona chawrakna pung nipan adwai da chaba ma khak thengna khona tawbadagi akoi su phaba ngamna ngasai posi kadai no puthore se haidana akoi youth sing adi ayamana koi gi Bharatiya Janata Yuba Morcha gi youth sing mayam tasal laga amadi vice president secretary mayam
मैम पुंझलगा अखोई फाननबा अखोई केनो चथबसिदा अहामदा अखोई निसा चाबा अमदगी अखोई पाउस फंगबदे मथंग मथंग तौनरपदे हजिक्ति याम चावना मणिपुर दा हौकिबा पुंग कुनमरी दा सुपनागी मियोय निपान नौना पॉजिटिव ओइबा थेंगनखी पॉजिटिव ओइबगी चांग हंथरक्तुना सादा अमा दशमिक तरुक लैरे कोविड कमन कंट्रोल रूम दगी थादरोकबा रिपोर्ट की मतुंगिना मणिपुर दा हौजिक फावदा कोविड नाबा मिगी मसिंग असि पुना लाख अमली सिंकुंथ्रा मापन साट्रोक मरिफुनिथोय सुख्रे लाइसदसिना मरम ओइरगा मियोय लैतबा यावखिदे अमदी लमदम मसिदा लाइसदसिना मरम ओइरगा लैखिदबा मिगी मसिंग असि पुना लिस्टिंग अनिगा सामगा निफुतरेता लैरी हौखिबा पुंग कुनमरीदा इंडियादा नौना मियोय लिसिंग तरेट का समापन निफुतरु कोविड पॉजिटिव ओइरे लैखिदबा मिगी मसिंगना कुंथ्रागा तरेटने फगलपगी चांगना सादा मरिफुद्रा निपान का दशमिक तरुक तरेट ओइरी अपन कन्फर्म केसना कोटी मरी लाख निफुगा मरी लिसिंग कुंथ्रा तरुक सहूम कुंथ्रा मापन यौख्रे एक्टिव केसना लिसिंग हुम्पुनिथोय साट्रेट निफुनिपाने लैना सिना मरम ओइरगा लैखिदबा मिगी मसिंगना लाख मंगा लिसिंग कुंतरेट चमापनगा तरामाथोयने लैना अस्तगी नाव फदना डिस्चार्ज तौखिबा मिगी मसिंगना कोटी मरी लाख कुंथ्रा निपान लिसिंग निफु मंगा साट्रुक मरिफुने लैना अस्तगी ngaktoknaba वैक्सीन कापथोखिबा पुनबा मिगी मसिंगना कोटी सनीगा तारानिथोय लाख यांकैनिथोय हेनख्रे मालेंगी ओइना कोविड लाइसना ख्वारिगी हेना सोहलबा लेबाक सिंगी मनुंगदा यूएसए ना अहानबा इंडिया ना अनिसुबदा अमरी फ्रांस ना अहुमसुबदा लेरी अवांग नोंपोक स्टेट की ओइना असम ना अहानबा मिजोरम ना अनिसुबा मदी मणिपुर ना अहुमसुबदा लेरी खा मणिपुर हिंदुस्तानी संगीत महाविद्यालय कक्चिंगबु मणिपुर यूनिवर्सिटी ऑफ कल्चर MUC गी मखादा लेबा कॉलेज अमा ओइना हांगदोकपगा लोइनना मसखंबा कॉलेज अमा ओइरे हाइना MUC गी वाइस चांसलर प्रोफेसर पाउनम गुनिंद्रोना ngasi लाउथोखरे कक्चिंग डिस्ट्रिक्ट की कक्चिंग तुरेल वांगमा DSA लंबीदा लेबा खा मणिपुर हिंदुस्तानी संगीत महाविद्यालय कक्चिंग की कैंपस ता पांगथोकपा थौरम अमदा थौरम मपु ओइखिबा MUC गी वाइस चांसलर प्रोफेसर पाउनम गुनिंद्रोना हाई यूनिवर्सिटी ग्रांट कमीशन UGC की मखादा अमसोंग मणिपुर यूनिवर्सिटी ऑफ कल्चर की मखादा एफिलिएट तौरबा कॉलेज अमा खा मणिपुर हिंदुस्तानी संगीत महाविद्यालय आसी ओइरे खा मणिपुर हिंदुस्तानी संगीत महाविद्यालय ना हौखिबा चही यांखैरोम असिदा मणिपुर की कल्चर असिबु योखतुना लाक्लिबा असि हेना खुमांग सौखतना मांगलोमदा चंगसिंदुना इंडिया की अतै अतै मफमसिंगदा लेरिबा इंस्टीट्यूट सिंगदौना हेना सौखलकने मतम अमद जगोय थांगता अमदी अतै परफॉर्मिंग आर्ट मखल सिंग असि ओजा सिंग युमदा चतुना तमनबगा लोइनना योखत पिरखिबा ngaktani honglakliba matamgi yawol asitadi university amagi makhada natraga college amagi makhada tamduna atai atai leiriba graduation gumna manana khudong saba adu fangba ngamgadawribani fongdokhi thorongi athoiba mithungi warol piraduna MLA mayang lamam rameshorna hai हौजिक ओइरक्लिबा सिस्टम असिदा एकोइना तमलुरिबा लाइरिक असि महै असि चासी हाइरबदी हिंगनबगी होनरकपदा थबक फंगदबा यारक्तबा असिना मरम ओइरगा तमलुरिबा इंस्टीट्यूट अदु मयामना याबा मसक खंगबा ओइबगी मथौ तारकली लोइनना मसा मसागी लैकाई लैकाईगी मोंग अदुदा अदुम तमलगा सत्तुना लैरगदी मोंग मतौदा अमदी वाखलोंदा खेनबा सयेतनबा कया लाकननबा मरम ओइरकनी हाइबा वाफम फोंदोखी ममांगी मतमसदा खांगबो अइबे जगोइबो अइबे म्यूजिक अइबे एनी अखोई परफॉर्मिंग आर्ट सिंसे मसी अखोई गुरु शिष्य परंपरादा मसी योखत पिरपोंगातनी मसमाय तोना डेवलप तौरिबसे मसी प्रमाय तौगेदिगा हेना अखोई लेइबा अखोई चेंज तौरिबा ट्रेंड सिदि प्रमाय तौगे मतमसदा अखोई यूनिवर्सिटी अमगी अखोई कॉलेज अमगी मखादा यूनिवर्सिटी अमगी सिस्टम दा लागदी रेस्पेक्टिव परफॉर्मिंग आर्ट्स इस मासी खावबग लोइनना केदोगदगे हमतमदा अतै एवेन्यूज मैम अति एनी ग्रेजुएट थाबा याबा एम्प्लॉयमेंट की केनो सिदसु अदम केनो तौगे सतलिबा सेप्टेम्बर था असगी तांग अमदगिना कुंथ्रा फावबा लेबाक सिनबा थुंगना पांगथोकदौरिबा मंगारक सुबा राष्ट्रीय पोषण मा नेशनल न्यूट्रिशन मंथ लिसिंगनी कुनिथोय थौबाल डिस्ट्रिक्ट तसु डिस्ट्रिक्ट एडमिनिस्ट्रेशन थौबालना ICDS सेल थौबालगी डिस्ट्रिक्ट प्रोग्राम ऑफिसर ग खुसमनाना DC कॉम्प्लेक्स के मिनी सेक्रेटरिएट ममांगदगी DC थौबाल A सुभाष नमयांगी खोंसत अमलम थादुना ngasiदगी हौदोखरे खोंसत अदुगी मांगोइनना DC सुभाष न हाई लेबाग असिगी मफम खुदिंगदा सेप्टेम्बर था पुंबा पांगथोकदबा मंगारक सुबा राष्ट्रीय पोषण मा थौबाल डिस्ट्रिक्ट की ओइनसु
ngasidagi hawdokle thorom asigi manungda district asigi miyamda hakselgi matangda wakhal loksin piba nutritional value leba pambi sing thaba garden semba amasung chahi taruki makhada leba angang singi wet onduna makoigi mathok taba machi oiba chinjak sing pijabana chingba tongan ba thorom kaya pangthokani rashtriya portion ma gi thorom asida district asigi lairiba maru oiba department sing social welfare ZEO district health society health and family welfare na chingba singna amaga cooperation pinaduna asawa thodang lominasi amadi thorom asibu mai pak na punna hotnaminasi haike masigi portion ma hawdopagi khongsat aduda CMO Thobal Dr. Y Nokul DHS Thobal gi DPM CS Basanta atai district level officer sing ADM amasung SC Thobal Anganwadi worker sing helper sing asa sing amadi tongan ba mari leinaba loisang sing gi staff sing su saruk yakhe Mitai bu scheduled tribe list the Chalhalu Hairuna scheduled tribe demand committee of Manipur STDCM na Jangsila Pakhongjang gi sarukamu oina ngasiso Singjamai Kaithel da wakat mifam sathakre no ST status no red line Mitai bu ST list chalhanna ba recommendation thabiu haibana chingba placard sing sizinaduna phamba wakan mifam aduda Singjamai nupi apunbaluki publicity secretary Sumati Sograkpam na haikibada Lengak na recommendation thadana tumina laiba si laibak thibani matam sangnadagi STDCM na taksinduna lagliba wakalasi athubada thabak ta onthokpiu democratic oina sangsiliba khongjang asibu thawa sadana lairiba sina maihau langpok thoktriba makhai tumina wakat tabidi haibagi khudam amagum oirakli athuba matamda STDCM na lengak ta thamliba wafam sing thabak ta onthokpiu haiki Balik piba nung dalay riba state ama oina state sila Indian Constitution na piriba adu gumba ngaklawadu panghanabagi honabada Manipur sakana nga subok tuminalesan bahay basa masim maram jade mitay hay ba purup asudi yam na pipa sokna dagi alpasen katang oiba akoy ngklaw ama bobolay tanam masida train sangjal akanda Manipur oira kadori ba piba amandi haurak riba tungi na hasing sida akoy oira kadori ba mokoy punsi mahinda pira kadori ba sa ting ase masim munna kambira kanda isla gamena tuba matam scheduled tribe list sanana bagi damakta recommendation thabi gadabani amadi scheduled list sanana bahona bigadabani tari gumba masidai sida khoina hojik yamna democratic oina sanction jaribe iho asida sarkar na makhata na sum tabi dadana akhoi mitai bu akhoi scheduled list sanana bagi posida tabi dadani leiba taragadi masida akhoi Manipur miyam hupna yamna kanba iho ama akhoi mepo laho amadi akan Manipur Technical University के Vice Chancellor की थौपोरिबा Dr. Bhaveshwar Tongbramda Vice Chancellor of the Year लिसिंगनी कुनिथोई की award पिरकले Universal Mentors Association with Brain Wonders नसिन लांगदोना हौखिबा August की तांग कुंतरेता New Delhi दा लेबा Hotel Pride Plaza Aero City दा पांगथोखिबा Higher Education Innovation and Technology Summit लिसिंगनी कुनिथोई की अनि सुबे एडिशन दा award असि खुसिन रखिबनी applicant चौंगा की मनुंगदा यांखै खंगतपदा Dr. Bhaveshwar Tongbram सु यावरखिबनी award खुसिनबगी थौरमदुदा लेंगा की फमनाइबा Vice Chancellor Dean Singh, Registrar Singh, University Singh Director Singh, Engineering College, Business School, IIT Singh, IIM Singh Amadi, NIT Singh Professor Kayana Saruk Yaki. How technology is reshaping the careers of the student Hai Bahiramasigi Matangda Dr. Bhaveshwar Tongbramna panel discussion da wangang bagidamaksu the speaker award of the summit Higher Education Innovation and Technology Summit lisingani kuni thoi biduna ikai khumnaki masida natana Dr. Bhaveshwar Tongbramda the Shiksha Ratna award lisingani kuni thoi supiduna ikai khumnaki Kakching Khunaugi Arom Khong Mari Lainaba Singna Tawidabana Maram Oiraga Lomi Sing Dangasi Fawa Ising Fanghandabana Hakchin Lauduna Ngasi Arom Khong Farmers Welfare Association ki oiba mifam ama pangthoktuna Longmi Singgi awaba kayabu kupna khanakre Ningsing bathok traba matamdagi Arom Khong na Kakching Khunaugi awang maikai ki laupari chahum hen bada ising marang kaina piduna lakhi adubu Kakching Khunau lamkhaida mioi kharana Kaithel Sagani Haiduna Hana Leiramba Arong Khongbu Punjinduna Maikai Amada Thaidokibadagi Ngasi di Longmi Sing ising fangdabadagi awaba mayok nare Arong Khong na ising piramba labuk sing ngasi di ising fangdabana laikrak satle Hauzik haidaba lofam sing ngasi ayambana phawlok loidabagi phibamda leire saliba sahi asigi Mars thadagi hauduna STC Waikhong
STC Waikong amadi DC Kakching Fawbada mathang se thaduna Lomi Singda matam sana ising fanghanaba arong kong tawbiu haizaduna laki adubu hauzik fawba mari lainaba singna Lomi Singi wakatpu namsinduna senjau paiba mioi kharaki michang sangduna lairi masidagi pendraba Lomi Singna khanaduna Manipur High Court case ama langkhatke masigi mahai oina ngarang High Court of Manipur na tha amagi manungda arong kongda ising jelhannaba order tabirakpabu Lomi Singna harau tayamba fongdorakle Mari lainaba singna sutha phaba ngaibidana athubada arong khong tawbiduna Lomi Singi lawfam kanbinaba arong khong Farmers Welfare Association gi wangang loi thongam bhorot singna fongdorakle Lau matam yawdingai da ising matam yawdingai da huna Marsha da digi akoi lawkhong asi ising phangaktabagi awabadu soida thengnarakani ji khangdana akoi Marsha da digi Waikong gi SCC amadi SCO da dargas thadana akoi masigi matangda lawkhong asi tawjage lawkhong asi sangto topiu waidana akoi haijadana lakoni adu hauji phawa yabiraktabadigi akoi pailaktadana lawmi yamoina akhangna hai amadi akoi ngambigadaba thidana akoi Manipur gi ikai khumnajaraba High Court da chatana case ama adu huji High Court na andaki thasigi manungda ising phangangro Lomi jing ising phangallu haidana tang kunthama National People's Party NPP gi luchingba Purno Ejitok Sangmagi Humpudra manga suba mapok numit thauramga loinana NPP gi Tara Suba Foundation de gi thorom ngasi NPP Kaksing Unit Stenduna Unit asigi office ta pangthokre NPP National General Secretary su oiriba Kakching Kendra gi MLA Mayang Lamum Ramisor na athoiba mithung amadi NPP Kakching Unit gi President SA Samjaina thoromabu oiduna pangthokhiba thoromaduda miyamna Purno Ejitok Sangmagi photo da laikatuna amadi minute amatumina lepduna ikai khunuba utke thoromaduda athoiba mithungi warol piraduna MLA Mayang Lamum Ramisor na khai September gi tang ama asi chahi khudingi Purno Ejitok Sangmagi mapok numit ka loinana NPP gi Foundation de gi thoramasi chahi khudingi pangthoklagani haina lauthokhe loinana Purno Ejitok Sangmagi One Voice One North East haiba vision gi makhada mipum khudingma lairik haihangadabani khunai amada chawkhatpa awanba purake hairabadi lairik haibana khwaidagi maruni lucingba singna lairik tampham sangsing ningthina semdana mahai masingi mangal fazana fanghannaba lambi adu semgadabani haiba wakhalon sing busing thaduna miyamda paudamki marakthana ten break matang lazari HIV aibsi lambi mari khaktada miyoy amadagi amada sindri HIV positive oiba mama mapadagi machada sakhangdaba miyoy singa kondom yaudana yuman mari thamba matamda HIV sandui mi amaga yatum siren waiduna sizinabada HIV sandui ana layengda ikap matamda HIV test tobada ikap labadi HIV sandui Chang naina amadi niyom chumna kondom sizinabana HIV dagi ngakthokpon sexual transmitted infection STI haibadi pinungi laina dagi sungar thopongami aduga angang pamdrabadi kondom sizinabiyo HIV haiba virus asina mipum khudingmakta sokhali masigi namkhai leite chahi laining kanglup natraga nupa nupi angang khaidi masina mi amadagi amada mathang sendopongam aina dom singnari HIV test tongnabagidama aina dom singnari kondom sizinabagidama aina dongu singnari nasabo HIV dai kanjanaba HIV AIDS ki maramda hena kupa moron khangnabagi damak AIDS toll free number 1097 da phone tobi English Hindi natraga Manipuri de wari saba yagani nako AIDS app su download tobiu amadi sizinabio amukana taram noksari makhataba pao Unako school na sinduna paring naina Satharakpagum Khongmandal Leba School Asigi Class 11 amadi 12 tamliba mahiroi singi oiba motivational session pangthokre Unako Khongmanda Sathakiba motivational session aduda saruk yakiba social scientist Dr. Dhanabir Laishramna mahiroi singda Internet of Things Artificial Intelligence Robot amasung liberalization privatization amadi globalization gi matangda wangangki Amuko gi mityeng makhada tongan ba khulsingda amuko ga khusam naraga khul kaya gi club singna sinduna leptana satharakhiba free medical camp ki saruk ama oina ngasi lamyan bahizam irabot ningsing thabunga mari lainana Kangpokpi district ki lamlai kendra gi manung sanna leiriba tuition 5 village da pangthokre amuko gi mityeng makhada Imphal East District United Clubs Organization Northeastern United Clubs Organization amadi 2005 Youth Development Rising Club na sinduna pangthokiba free medical camp asi I amadi medicine da mapung oibaga loinana COVID-19 gi booster dose su kapthokhi free medical camp asida booster dose ka pa yauna mioi chani gi mathakta layengkhi
ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡ ꯑꯃꯗꯤ ꯑꯃꯨꯛꯀꯣꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯄꯦꯛꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒ ꯄꯨꯜꯂꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯐꯝ ꯀꯌꯥꯗ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞꯁꯤ ꯃꯊꯪ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯔꯤꯁꯦꯟ ꯐꯥꯏꯁꯤꯗ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯨꯛꯀꯣꯒꯤ ꯄꯥꯟꯗꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯃꯁꯥ ꯃꯎ ꯐꯕ ꯅꯥꯗ ꯌꯦꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯅꯕ ꯄꯥꯟꯗꯝ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯐꯕ International Peace and Social Advancement IPSANA lisang sitna satharpa Kanglai Puwari gi khongul liba thorangi manungsanna Kanglai Pakta matam amagi maning makhatam na palingai de leramba lamkhai da khundaramba Ipurup Ichil Inaw Singh Mari Singh British loilam sandokpana maset thokna thugaiduna Ziri Treaty manungda Ziri da lamkhai oina thambiramba matam madugi Machoi Laihoraba Iraicha Singbu Pari Puri Khongul Thiba Kanglai Puwari Khongun Liba Haiba Thoram Amangarang Ayupung Tarataba Matamda Laishram Khul Zari Bonda Hauna Sung Apokpa Marup Amadi Ipsa Galoina Namifam Amapang Thokre Mifam Aduda Nauria Lining Halgi Macha Ibungo Nauria Amusna Luzing Purel Apokpa Marup Maibam Bisesor Working President Ipsa Laishram Amutombi Treasurer Sanarai Maitai Higher Secondary School Amadi Jingkhai Luwangsa Advisor Ipsana Presidium Member Oina Famkiba Thoramaduda Koizam Sobon Das President Agam Sahitya Parishad Jaribon Chongtham Babaton Retired Senior Engineer Kaisam Kasteva Social Worker Na Wangangki Khananainabagi Thoramaduda Iramda Maitai Laipak Thadoktuna Mayang Laibakta Lezarabasu Awa Nungai Thodok Wathok Kaunadana Paudam Laktuna Ima Laibak Kanglaipak Kanmin na si Haina Tamlake, Zaribon Maitai Kul Kuntraga Humdoi Lairamba, Missing Kun Manga Lairambadagi Kul Kun Taret Kaktangaire, Kul Taret, Mankiduna, Missing Lissing Kun Muktangairakle, Asigumba, Musilakliba, Sikan Bada, Ipsanasu, Angambatakta Honakikane, Malengi Oina, Community Magi, Laifam Thokpa, Missing Maitai Gidi Yaudri, Maramaduna, Maitai Puru Mutkidanaba, Masing Hengatnaba Miamda, Kanghanduna, Sandok Matautai, Haina Kanake, Thoramadugi Makatsa Tarakpada, Lala Kaitel de Laiba Bir Tiken Razit Kimitam Dasu, Mairakatuna Ekai Kumnaba, Utkibagaloina, Mafumadu de Ladiba, Bir Tiken Razit Sports and Culture Organization, Gi Nongthamam Bishu, Bishorjit Social Worker Nasu, Achoba Thodang Loki, Amadi, Ipsagi, Maikai de Gisu, Kudol Pot Kaya Piramki, Hairi. Kangpokpigi mafam kharada aina thingkraba lalhaulop KCPgi kedar khara chathok chasin tawre haiba pau phangwadagi ngarang numidang wairam pung 5:30 taba adwaida khabaisoigi OC SPL CDO unit Subedar L Bebekananda Singnalu Singba SPL CDO unit amana Tarasuba Assam Rifles ki kangbu amaga punna khusamnaduna lamdeng makha lekai Imphal West ki mafam Kharada thibu humba ki thabak sathabada KCP gi active cadre ama fagat pangamkhre SP Railway and Insar Special Commando Unit Khabaisoi MPS TS Krishna Tombi Singhi Mideng Makhada yum da changduna sathakiba operation adu da fagat pangamkhraba miyoyandu gi maming Kharibam Jayanta Kumar Singh chahi kunithoi apokpa Kharibam Chandra Kumar Laifam Lamdeng Makha Lekai dagini haiba miyoyasina lalhaulup KCP gi Recruitment agent oina thabak tawi hairi tharaba mioyasi makhataba action lokhanabagi damak lamsang PS ta kusina kre hairi GLO Dental Clinic and Aesthetic Center amangasi Tidim Lambi gi Kwakathel makha Thoksom Lekai da Bharatiya Infrastructure Private Limited BIPL gi Managing Director Ningombam Ibo Sobana Hangdokre Maikum Hangdokpagi Thorum Aduga Mari Lainana Ningombam Iwo Sobana Haikibada Lamdam Asida Ladiba Nahasingna Lenga ki thabak ngaidana masa mathanta morom dom lepsabangam naba hotnariba asi Makhoi bu pungning thogat phamthoi clinic asina mioi gyada kanaba fangalagani haibagi asir pathajaba lei haurak liba naha kayana hotnariba thabak thorum singda aikhoina makhoi bu thongna hapi batangai fade haiki Glow Dental Clinic Alternative Center na Manipuri si lamdam asida laiba koigi na oiraba singna sumba clinic hangdokpidana state sigi oiba haksang phana mioi punamapu haksang phana lainabi dangta sumba clinic hangdokpidana tawasi ai yam thagatsai maroina haurok liba naha mayam su sumba tawriba naha mayam jigi na hona jariba sumba gi clinic tawriba haksang phana lainabi dangta hona bidana lamdam asida laiba miyam pulamangna mateng pangbidana corporation bibidana lahiningbagi ai apama phongdokchari Green of Art
through cultivation of medicinal and aromatic plants haiba thimda CSIR Northeast Institute of Science and Technology Branch Laboratory Lamfelpa tamdi khurai de leiba NG Mani College kapuna khusumnaduna sport painting competition ama lagleba tang mapanda pangthoklagani haina senior scientist Dr. Huidrom Bir Kumar na thokpa sterol amana khangilakli CSIR NEIST Branch Laboratory Lamfelpa ta pangthokadoriba competition asida class 8 tagina class 12 fawada leiba mahiroi singna saruk yaba yagani saruk yaningba mahiroi singna mathakta palliba office asida chejam amada application pisalakpa yagani haina serol aduna makha tarakle Greater Noida da hauzik sathariba India gi khwaidagi chawba biofax ki taraga humdoi suba addition da Manipur dagi farmer producer companies taramathoina saruk yari Manipur Organic Mission Agency MOMA gi project director ke Devdatta Sharma amadi project officer MOMA Sobam Donal Nalusingduna Saruk Yariba Farmer Producer Company Sing Adudi Tamenglong Dagi Makem FPC Napam FPC Chandel Dagi Senbil FPC Imphal East Dagi Sanamahi Agro Food Kangpokpi Dagi Khawiju FPC Than FPC Khuga Hills FPC Churachandpur Dagi Jautang FPC Farjol Dagi Manmasi FPC amadi Technopol District Dagi Rumril FPC Yauri Hairiba Expo si thasi tang ahum phawba sathakigani hairi Masage yumpham phawba yonthoklaga private hospital da layeng dona lakhiba haingang kendragi manung sanba kontha ahlup mayai lekai dagi Mayai lekai da leiba soro khaibam sana jawba haukiba August ki tang 19 da lekhidrei lakliba September ki tang 5 da mahaki lana thoram thokpaga mari leinana like minded group na lupa lising tarani thoiga satruk tengbang khre ngasigi tengbang khongsat adu da sana jawba gi leiriba loinabi amadi majanupi ani gi damak khanbi duna lengak na anoba yumpham ama sinbi naba pungning chingselakle panba yabadi sana jawba liver nabadagi matang kuina layang sathaduna lakhibani Paurabi Yaifana Harol Kanglu PYNK Paurabi gi nongna saba sanglen sangaba gi thoram ngasi pangthokre ngasi gi thoram adu da chief guest oina P Shurbala Pradhan Waiton Gram Panchayat President oina PYNK gi President K Ronen Guest of Honor oina Elangbam Premjoy Upapradhan Waiton Gram Panchayat Yambem Naubi member Paurabi Part 1 Yambem Aninbala member Paurabi Part 2 na saruk yakhi thoram adu ga mari leinana sorok haibam ningthem na PYNK Paurabi asti ngasidagi chahi kuntraga taruki mamangda laikhidraba El Kulachandra amadi yumnam ingobi anina lusingduna neslagi mayokta khongfam amata oina lepnabagi pandamda lingkhatkibani mayai kaiba nesagi ipaktagi lamdam asigi naharol singbu kannana ba pandamda Paurabi aifa naharol kanglu Paurabi safonglakhibani sangabaga iroinana numit mangani chupna sathagada ba kuntraga tarurak suba mapok kumon thauramsu haudoki Thangta Federation of India ki Technical Chairman Oza Prem Kumar Nalusingba Tim Rajasthan da Thangta gi training pi nabangasi Imphal thadokre lamdamasigi puwariga sago nariba Thangta masanabu India gi mafam kya da sandoktuna saukhatnabagi pandamda Thangta Federation of India na Jonel da paikhatliba khongthang gi sarka oina Hayengdagi hauraga September ki tang mari fawba Northwest amadi East Zone coaches training amadi time scoring result system gi training Rajasthan ki Southwest Block Ram Mandir manakta leiba School of Martial Arts Self Defense Academy gi Shatra amadi Oza Singh da Thangta masanabu takpi tambirugadabani Thangta Federation of India gi midyeng makhada sathagadoriba training asibu mai pakna takpi tambinabagidamak Thangta Federation of India gi Technical Chairman Oza Huidrom Prem Kumar Thangta Federation of India gi President Chungkham Loidang Leima Devi Thangta Federation of India gi coach ani Huidrom Kiran Kumar Singh amadi Sagol Sem Samananda Singh ngasi ayuk Rajasthan gi damak Imphal thadokibani Durant Cup Football lisingani kunithoi gi ngarang sanakhiba match singda ATK Mohan Bagan na Indian Navy bu maithiba pikhibaga loina Kerala Blaster na Army Green bu maithiba pikre Kishore Bharati Kriranganda sanakhiba match da ATK Mohan Bagan na Indian Navy bu Panjal ani sinuda maithiba pikhi Nakalamuromda Guwahati gi Indira Gandhi Athletics Stadium da sanakhiba match da Kerala Blaster na Army Green bu Panjal ani sinoda maithiba pikhi Aying asagi pau amok lobirasi
Ngasi goi ba engasagi pauda ICAR lamfeldagi thorpa report ki matungina ngasi ki khwadi sabagi chang ngasi degree Celsius kunmapan dasmik nipani ingbana degree Celsius kunmathoi dasmik mapan noiki nungsit tayawba ising manil gi chang na ayukta sada marifu manga amadi nungthilana sada humpu humdoi oiki Reselak pada marui ba pau amuk hana bizari Lambi gi nakal da leiba yum kaya na yum phom wang na thon khibana yum changba yana ba sorok mayai fawwa slab haizin ba yaurok liba asina miyamda khudong sa da ba kaya mayok na hali haina minister Kemsan na phongdokre Nomugi shunom laga hingliba miyamda kham thengna wahaliba si center da paliba BJP na luchingba NDA lengak na khangsin usinadana leiri haina MPCC gi president na phongdokre Amachupna sathagada chamaga kunga taruk rak suba irabot celebration ngasi Imphal gi irabot bawan da hodokre miyam na laikidraba athawgi maphamda haikat lekat tamdana ikai khumnakre Lamphel Police, Imphal Police, Bharatiya Janata Yuva Morcha amadi Yadagi volunteers singaloinana thangwebandagi jingnaba mafam kharada drive sathabada nisa yolamba machin manau yauna miyoi manga fagat pangamkre Amasung Manipur da hauki ba pungkon mari da supna gi miyoi nipan nong na positive oi ba thengna ki ba galoinana laisa da sina maram oraga laki da ba miyoi yaukide IS News medeng tabiri ba punamakpu amuka na khurumjari